mga suri haina COVID-19 command control room dagi thadorapa cherol amana fongdokli. Manipur da hozik COVID-19 gi fibam singthan ngai oina fagalapa madamna higher education na mahairoi singi swarthada college hangdoktuna class hongnaba wa khanaba hokri. Oza mahairoi amadi mama mapa oiba singa ningthina khanarba matungda college hangdoktabi lairiba wafam asigi matangda mod pibina basu hairi. Adom gi wakhalon amasung mod adu October gi tang kun manga fawba gi manungda higher education gi director Rangita Bali Waikhomda pikhat pinaba hairi. Chief Minister N. Biren gi meeting makhada hudokiba door-to-door vaccination express ngasi Chief Minister gi Bangloda Imphal East District ki su hudokre. Chief Minister na flag off tawduna hudokiba vaccination campaign aduda punna gari tara manga lamthaki. Ngasigi thoram aduda Sekmai ACG MLA Ais Dingo, Kurai ACG MLA L Susintro, Wangkai ACG MLA Y Irabot Amadi, Imphal East ki DC SP Adaksha Amadi PJ Sigi Maru Ebamiyoy Kayasu Saruk Yaki. Thoram aduda Chief Minister N. Biren na haiki. Prime Minister Narendra Modi ge hona zaman na hozik India da miyoy crore chama hena COVID vaccine kap thok pangam kri. Malem gi onyi yeng bada crore chama hena hida kap thok pangam basi India khaktani. Vaccine kap thok pa khaktana laichit asi maichi ba piba ngamgani haina mahak na fongdokhi. Lemhau riba district tara mari desu yum da chatuna miya bu hida kap thok pagi thabak asi chathagani. Lemhau riba district sing asigisu gari marfu tara yaurak lagani haina su CM na fongdokhi. Health Department के किस्म का फाइनल कॉस्ट नसीब खान उसकी लॉन्च ऑफ इंफॉर्मेशन दी का अलग मिनिस्टर्स ने अलग एमएलए ने जिला परिषद के मेंबर्स ने डिप्टी कमिश्नर एसपी और एसएस हेल्थ डायरेक्टर हेल्थ एट गवर्नमेंट ऑफिसर्स ने डॉक्टर नर्सेस और लाइन शुरू की जगह from the work of the Diary University, the Diary University, I would like to congratulate the Honorable Prime Minister of India, Shri Narendra Modi ji, for achieving 100 crore of vaccination in all over the country. CM's Health for All ga mari renana ngasi Chief Minister N. Biren na luchingduna Konthauzam Kendrogi MLA Dr. Sapam Ranjan ga loinana Bisnupur District ki manung chana laiba Fubala da yumthong khuding changduna haktheng na yengsin khri. Yengsin khongchut aduda Moirang Kendrogi MLA P. Sarachandra Singh amasung Hanagi MLA M. Prithivirasu saruk yaki. Dr. Amadi Nurse Singh na yumthong khuding changduna anaba miyoy sing yengsin ba COVID-19 test tawdaba amadi tika thadriba miyoy singsu test tawbaga loinana COVID vaccine kap thokhi hidak langthak kayasu yentokhi ningsing bayai CM's Health for All hariba program asi tha asigi tara marida CMN Birena CM Secretary ta hudokibani India da COVID vaccine dose crore chama kap thok pangamkri. The Archaeological Survey of India ASI na masigi heritage Monument Chamada Laibaki Machu Hongi Firal Pahanduna Vaccine Dose Crore Chama Kapangambagi Harau Tayamba Fongtokri. Red Fort Kutub Minar, Humayun Tomb, Tuklakawat Fort, Purana Killa, Fatehpur Sikri, Agra, Ramapat Temple, Hampi, Dola Vira, Leh Palace, Currency Building, Metcalf Hall, Amasung, Golconda Fort Yauna, UNESCO ki World Heritage Site Tarataretsu, Haidiba Monument Chama Asida Yauri. The Imphal East District Administration na Imphal East District Police ki matenga loina na ngasi Manipur Archaeology ki makhada ngak sentuna thamliba wangkai dolai thaba chingu khubamda aina yadaba yum kai sing ngasi eviction drive chathaduna lokthokre. Drive asi Imphal East ki Deputy Commissioner ki order amagi makhada chathakibani hairi. Government na lokhalak liba khongthang asi wangkai dolai thaba chingu khubam thogal loop WDTCKTL na thagat pa phungdokre. Pata tao hay na
Superintendent of Archaeology Department da irabani da ngaita tawbani na kanu kogrugi matang mayam kan natabani hujiksu sumul lekai da koi gi imoino home bi edo madu eviction di thu kan dawri minister na su yam kan dawra jani koi mausa thangjing si pura magi tawna baina ngasai gi sigi arena culture gi daikta na ibasi di yawuri PM Street Vendors at Manipur Nidi or PMSVA Nidi Manung Channa IMC Amadi Mahut ki mityang makhada street vendors singda COVID-19 pandemic na maram oiduna wanaraba matam asida kharadang oirabasu mateng oinaba tongan ba bank kayadagi loan pibagi thabak ngasi Imphal gi GM holder pangchokri Assistant Municipal Commissioner KS Gyanendra na paumi singda haiki scheme asi ing lising ani kundagi hodokibani Lambida pocha yonbi singna COVID ki matam asida imung punana ba hotnabada thengnari ba awaba sing PM Street Vendors at Manipur Nidi or PMSVA Nidi asi haudoktuna masina street vendor kayada lupa lising taragi loan gi senfam pidi Assistant Municipal Commissioner for Municipal Corporation ngasi akoina tawjiri base akogi Prime Minister gi makada PM Swanidhi aina akogi street vendor fambiriba maibel jingda akogi COVID ki chechengna waraba maibel jingda akoi loan noina ko subsidy ju yawi loan noina koi IMC ki 13,000 ki maya ne koina tawse street vendor se hojiksi bengna akogi seven the family building je beng na sanction tor kana mogi documentation wat pa heta mogi kanumba kari mogi chia chang sing je za document na ja adhar de judicial stamp ko photo nu adu mogi me wat pa sing do adu gi apai adu du chin ja ba me la heta re Hozik pau gi merak thana aten ba break amatang lominasi Admissions open for pre-primary teachers training courses. Ten seats per batch for 6 months. 90% job facilities, also available online classes. For more details, please contact Nawasing Damsang Office, Changangai, Makhalekai. Contact number 8837483810. Break matung taram nokjari makhataba pawda All Manipur Working Journalists Union Amzu gi mikhal lakliba October gi tang kun humdoida Manipur Press Club ta pangchok lagani bot thadabagi thabak ayupung nipan dagi horaga nungthil pung ani tabada loishin gani Election asi santi oina pangchok minasi haina ngasi Manipur Press Club ta amjugi election asigi RO oiga dauriba Senior Advocate TS Ibohalna paumi singda phongdokri Paumi fraternity gi election asi yamna santi leiba election ohensi chakcha haijana ba khana chaina ba amata yahon gumsi haina mahangna appeal chauki Hanagi amjugi President Wangkhemcha Samjai amadi haukiba term gi union gi President Bijoy Kakching tabamna election asida President ki post ki damak lamba panagadauri hairi. Si matuna regulation form si issue to do na tande tarik tara na taw hunde bawa to wali simata no na kini the last day apa ini si kali last day 15 to bawa di Lisang sitna pangthuk tuna lakpa Manipur Theatre Day ngasisu Theatre Center Manipur na sinduna Manipur Dramatic Union MDU gi auditorium da pangchokri Theatre gi lamda achoba thaudang lawduna matam sangna kathoktuna lakhiba mioi ahumda Lalit ningsing mana lishing ani kunma thoi asi thaunauzam chawba singda piki
Huidrom Chandra Singh da Khoisnam Ibe Chaubi Ningsing Mana Lising Ani Kunmathoi Piki. Labuk Tongbam Bhubaneswari Devi da Senjam Omor Ningsing Mana Lising Ani Kunmathoi Piduna Ikai Khumnaki. Ngasigi thoram aduda Theatre Center Manipur gi President Warepa Nabanahai. Theatre Center Manipur na saknai dramatist Sorokhaibam Lalitna Leki daba Ningsing Numit Pulauzaduna Manipur Theatre Day gi thoram asi pangchokpani. Lamdam asigi pukchel chaur pukai cholaba culture nat ki jagoi isai malem da masak tak na bahot na bada Theatre Center na ngasi fawba achoba thaudang ama lauduna lakpani. Center asi khaktana lamdam asigi nat sankirtan manglom da pukhatpa oithokte. Miyam pumna makna amata oina lepmin naduna aikhoi gi fazaraba saktam asi malem pumbada masak tak na bahot na minasi. Ngasigi thoram aduda Khurai ACG MLA L Susintro Singh Theatre Center Imphal East ki Adaksha P Bemola Devi na chingba miyoi kyana saruk yaki. Foramasi pangtuk jabagi dungi wakal lagi Manipur theatre kala kulima tuna sabi asibum composite arko asibum equal landam masigi arko arko mamani ai labjeraga Manipuri culture Manipuri tradition national theatre ki mainstream da ukhatlaga maduna sibida lebiba tongan balupak singi jeriba kala khetraga Equation. Bharat Barsha Sigi Maro in a Manipuri Kunai Sigi Yam unique of the tradition Masagi and a Skuji Oiba Masagi Legend cultural heritages by Sakta. Coalition Against Drugs and Alcohol Kadana Lamdam Asidagi Mayakaba Chinjak Maru Fangna Mutatnaba Jangsilapa Tongan ba Khongjanggi Sarak ama oina ngasi nungthil pung ani taba matamda Imphal East District Manung Chenba Wangkhai Andro Parking da Kadagi akhanaba team amana chathakiba drive da Yungau liter chahum rom amasung Myanmar beer bottle ani fagatuna manghankri Fagatlaba Yungau sing amasung beer adu mafam adumakta da miyam mamangda haidoktuna manghanki Miyoi Bekunai da achoba singnaba ama oiriba COVID-19 gi laichet sandoraktuna miyamna matam sangna awaba mayok na ruraba matungda hauzik khara safaraktuna miyam gi thabak thoram sing hoba yarakpaga loinana sotharuraba senmitlon gi fibam kupkhatna ba kanna honarapa tanja asida masagi sendong khara khaki khalaga yu amadi atai nisha makhal sing karbar tawriba miyoi sing asi kadana miyam gi amadi khunai asig yekna bani haina lawi hairi COVID-19 gi protocol ngakna punna yu thakminaba thawung sing leptana chathaba tarabadi hanadagi hauna COVID-19 gi achoba chaitheng mayok naduna lairiba lamtam asida third wave laktuna amukhanna awaba tarak loi haningai leiti maram aduna Manipur lengakna chinda khak thabak tawbagi mahutta pukchel sengna lamdam asidagi mayaka ba chinjak thingna ba hotna bagal loinena COVID-19 gi third wave lakpada mapung fana thengnana ba Jackson thorang lakhot patangai fade hairi Ngasi Jiribam District Police Headquarters District Police Jiribam na sinduna Chinese troops na Ladakh ta Englishing ama chamapan gyangkai mapan gi October 18 da grenade amadi nongmai kapsinduna Bharat ki lanmi tara mama laiba ki damak thawaina pontha pi ki ba numit asibu ningsing ba oina chahi khudingi Bharat ki mafam khuding da pangtok pagum Jiribam District su Police Commemoration Day gi thoram pangthokri Thoram aduda District Police ki officers sing Jiribam da laiba tongan ba CSO sing gi mihut sing amadi Tabagtagi pothakraba police personnel sing susaruk yaki. Englising ani kungi September amadagi Englising ani kun mathoigi August kuntra mathoi fawbagi manungda thawaikat kiba lanmi singi mafam dasu ikai khumnaba utpaga loinana mama laiba ki damak thawaina pontha pi kraba singi mafam da haikat laikat tambaga loinana minute ama tumina leptuna ikai khumnaba utki. ABSI Swapan Kumar Roy, Havildar Shyam Sundar Dusad, ABC for Tanzadu, Sahi Kudingi Police Commemoration Day Asida Martes Singh Asigi, Samlapa Biodata. Union Ministry of Textile Scheme Makada Putopa Samar Scheme Gi Makada Numit Nifu Mangagi Oiba Fi Sabagi Training Program Amangasi Imphal East Ki Thongju Part 2 Gi Manung Chenalaiba Sinta Handloom and Handicrafts Complex the Hudokri.
program asi the Weaver Service Center WSC Imphal na sinduna pangchokpani. Thoram aduda Basikhong Jila Parisad ki member Chirom Jasawanta, Thongju Part 2 Gram Panchayat ki Pradhan Namairapam Kanon Janu Amadi, Ministry of Textile Government of India ki Weaver Service Center ki Assistant Director Ibohal Singh Nasruk Yaki. Sinta Handloom and Handicrafts ki President Saugrakpam Bubuan na Haiki. Training asi icham cham na pangthokpanate, training asi loireba matungda certificate khuchina batanatana. No magi stipend lupa chani tara numit nifu mangani pigani. Master trainer amadi assistant trainer ani yaudna pangthok leba training program asi loishilakpada. Job placement amadi orientation su pigani hairaduna. Visa kon laitaba amadi working capital laitaba singsu. Scheme asigi makada matiang pigani haina buvona fongdoki. Manipur asi cottage industry da yamna chauna thabak tawriba lamdam ama oibata natana. Fi shabi lak mari henbana industry asibu hingalibani. Lamdam asiga scheme asiga yamna chunai haina mahak na makhataki. Pangthok chariba sigi kogi smart training hariba kogi scheme for capacity building in textile sector koi Thongju Part 2 gi CFC karau BLC da koina pangthok chariba sinimita nimfuga mangani koina chatha jagadabani Ministry of Textile Government of India gi adugunba akhannawa fi sabi singi training singi marakta smart scheme haibasi koina icham chamna training sing piba khakta natana koina training si piraba matungda koi fi sabi sing asi certificate piba aduga magi nongmati stipend lupa sani ga tara yawba aduga nimfuga mangani si piba aduga master trainer ama aduga assistant khoi trainer ani ma hapaga hariba training si koina pahir kadabani Pawgi merak thatna atenwa break ama muk lominasi. Occasion singidamagta makhal kiyagi cake haibadi photo cake, layer cake, brunch cake, barbie cake, fruit topping cake, cupcake sina chingba fangbigani amadi adomgi apamba mawongda cake customize tawbagi khudongchabasu pisari. Khudongchabasing asi lawbinabagidamagta lensing birau aikhoigi address NG College Road near Naurangtong. Phone number 9864112972. Aikhoigi online partner Food Wi-Fi amasung Food Web tagisu order tawiba yagani. Break batung taram nokchari makhataba powder. Assam gi Jaribonda leba hauna sang Laistram khunda tha asigi tara tagi hauduna numit marini chupna chatharakiba marfu tarani thoishuba mera thabung lining mifamlen ngasi loshinkri. Mifam asigi humni chenba numita mita yalhau mayeki maramda nongmagi oiba khana naina bagi mifam ama pangthoki. Mifam asida Nauria Amushana Luching Ahal Tarani Thoi Dr. Khumuzam Duran Singh Professor Assam University Amadi General Secretary Assam Manipuri Sahitya Parishad Central Committee Laisram Manglemba Singh President Manipuri Literary Society Assam Koizam Shyapon Singh Vice President Assam Manipuri Sahitya Parishad Central Committee Nepra Munindro Singh President Thogal Marup Jaribon Assam Ngasepam Sanahal President AAM Su Nasaruk Yaki Mifam Asida Lamdam Kayadagi Akang Ahikayana Mayeki Matangda Magi Oiba Wakalon Fongdok Naki Loishinba Numita Min Kai Lobagi Taram Amasu Pangtok Paga Loinana Ahal Tarani Toigi Taubu Laistram Achi Bana Chahigi Paudum Su Patoki Numit Marini Chupna Pangtokiba Mera Tabung Lining Mifam Len Asida Mafam Kayadagi Lakpa Mui Jani Yang Kai Rom Nasaruk Yaduna Toram Asigi Mapung Fana Pangtoki Imphal gi Palace Compound da leba Ibo Yaima Sumang Lila Sanglen da chathariba Sumang Lila Festival gi ngasi marini chanba numita mamang chahi gi Sumang Lila Festival da ahanba mana fangkiba da Kangjabi Maitai Chanu Artist Cum Drama Association gi nungsi liching amadi malom tulihal awang laikai nubi chakhwat thaurang lupki chingu nongdam miyam da kudol tamkri
India da hauzik piriba tolop asi ing lising ani kunithoi da saruk mapal hena fangnaraba yai hari technology sector gi oina chada mapan dasmik mapal consumer product amasung retail sector gi chada mapan dasmik manga amasung manufacturing gi na chada mapal dasmik ahum gi changda tolop hengalakpa yari survey amagi matung ina Asia Pacific lamdamda India ge company sing asi mathang chahi asida tolop pwaidagi chang wangna piba ngamba company sing oiraka dauri hari November 15 mapung oina pangthoka dauriba thang ta gi numit thang ta de asigi mangoina na haukiba October 13 tagi November 15 fawba tha ama chupna thang ta for social change haba wakalon da chathariba thang ta gi numit ki saruk ama oina ngasi taruk ni chanba numit asida kimax amadi thang ta day observation committee ga khutsam naraga takhel tera 5 village na sinduna awareness program ama pangthokri Ngasigi thoram aduda tera 5 gi village sip tomba kom kimax ki advisor amadi thangta day observation committee gi vice chairman su oriba laitan them darmendro amadi kimax ki president amadi thangta day observation committee convener su oriba en Azit Kumar loinena tera 5 khungangi ahalaman ichil inaw sing amadi kimax amasung thangta day observation committee gi member sing su punna saruk yaki Hauzik aroi beda maru ibe pa omuk hana pizari. Manipur da miyoi marfu mathoi nauna COVID-19 positive oikre miyoi ama laikidre. Hauzik state asigi COVID-19 case masing asi lak ama lishing kun humdoiga yangkai mathoi yaure. Luinina sikiba migi masing na lishing ama jamapan supna mga suri. Manipur da hauzik COVID-19 gi phibam singthaninga oina fagalakpa maramna higher education na mairoi singi swartha da college sangdokna bakhana bahauri Amadi Chief Minister N Biren gi miteng makhada hudokiba door to door vaccination express ngasi Chief Minister gi Banglo da Infal East district ki su hudokri Masigi oinadi PONYTV na pizaba numidangi Manipuri pau miyeng tabiri basingbu amokana kurumzari. Occasion singidamagta